State Armory dagi loot Toukhiba Nongmei chada kuntra di recover Toure source Pawasi Pandam Pausi dagi lokhatjabane Manipur da mamang sahi 2023 gi May 3 dagi irang thoklaklaba matung State Armory dagi loot Toukhiba Nongmei singi manungda chada kuntra di recover tawba ngamle haina official amana phongdorokpa wafam Indian Express na report Toure report asigi matungin na State Armory dagi punna Nongmei lising taruklom loot tawkhe masigi matung tarakpada Security Force amadi State Police na mitay amadi kuki jomi leiba loijing loyagi maphamsing da chathakiba thiba humbagi thabakta ngasi fawbada mangkhiba nongmei singi manungda nongmei lising ani ga chatruk lomde phangba ngamlei fagalaba nongmei sing asigi manungda nongmei lising amaga chani na State Armory dagi loot tawkhiba nongmei ni aduga afaba makhalgi nongmei chani pan amadi mapan lamdagi leiba nongmei ni aduga nongmei chatruk amana countrymen ni haire makok thongbo official aduna Indian Express ta phongdorokhibagi matungin na Muknariba Purup animaki na magi militant group sing na apaba makhalgi khulai sing supply tawe mitai sing dasu belly base militant sing dagi apaba makhalgi khulai sing piraktuna seasonai aduga kukigi oina su suspension of operation sign tawnariba militant group sing na apaba makhalgi nongmai sing kuki volunteer sing da supply tawi haiba wafam su thamlakleng security da hena singnaba phibam ama laklebade nakal anigi khut thongna basida handa kuki singi maikai dagi Bisnupur District ki Moirangda kilometer manga fawba sana paiba ngamba rocket sizinnarakba asine handa Kukisingna drone bombing amadi rocket attack sathaduna nupi amaga ahal amaga laikhidabaga loinana angang yauna miyoi kayana asok apan nanganki haina su report Toure Indian Express na akhanaba Kangpokpi District ke Kuki Zomi area wairiba Langnom khulda arm fighter singa unaba matamda pampi motor sabada expert singna makhoida mateng pire makhoina phongdorokpagi matungin na Improvised weapon sing asi kilometer taraga ni thoi dagi taraga manga fawba sana chatpa ngamme verel gi asang ba matungin na amade gunpowder hapagi chang matungin na sana chatpa ngammi haire Committee on Tribal Unity Kotugi Office Bearer Thangtinland kipgen kauba mana Indian Express ta phongdorokpagi matungin na mamang sahigi May 3 dagi lan asi hek thorokpadagi makhoina makhoigi mapa mapusing na tambirambadagi sem saba pampi sing sem saduna sizinaduna lakle makhoina masibu Makhol yamna hawan baga loinana meter kuntrarom sanba ngamme adubu mamang sahigi November December tha aduai dagi second category develop tawba horakhe haujikti makhoigi makhuta kilometer taraga ni thoi dagi taraga manga fawba sana paiba ngamba pampi sing leire adumakpu haujik maki oinade hairiba yamna sana paiba ngamba makhalasi sizinadre makok thongbo officer asina Indian Express ta makhata na phongdorokpada Kukisingi maikai dagi drone bombing chatharakpa haurakpa simak security da achauba singnaba ma oire Indian Army gi maikai da jammer leiragasu Imphal Airport ki air traffic control da akaiba leibana jammer asi sizinaba da luna thokli haire police official gi matungin na army gi jammer ani aduga CRPF ki jammer ama leire ani amaga leina bohona ri haire